National Research Center President ngasi ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯉꯁꯤ ꯂꯦꯞꯇꯅ ꯊꯣꯔꯛꯂꯤ ꯃꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤ ꯃꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯑꯉꯛꯄ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯗꯒꯤ ꯃꯤꯌꯥꯝꯁꯤꯅ ꯉꯁꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯑꯃꯗꯤ ꯊꯤꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯚꯥꯔꯠ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯉꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯃꯥꯏꯅ ꯊꯣꯛꯍꯟꯕꯅꯣ ꯀꯗꯥꯏꯗ ꯊꯣꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯉꯁꯤ ꯏꯅꯥꯛꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯑꯖꯤꯠ ꯅꯦꯁꯅꯦꯜ ꯔꯤꯁꯔꯁ ꯁꯦꯟꯇꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯉꯁꯤ ꯂꯦꯞꯇꯅ ꯊꯣꯔꯛꯂꯤ ꯃꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤ ꯃꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯑꯉꯛꯄ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯗꯒꯤ ꯃꯤꯌꯥꯝꯁꯤꯅ ꯉꯁꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯑꯃꯗꯤ ꯊꯤꯖꯤꯜꯂꯛꯄꯗꯒꯤꯗꯤꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯚꯥꯔꯠ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯉꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯉꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯃꯥꯏꯅ ꯊꯣꯛꯍꯟꯕꯅꯣ ꯀꯗꯥꯏꯗ ꯊꯣꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯉꯁꯤ ꯏꯅꯥꯛꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯅꯩꯅꯕꯗ ꯃꯦꯁꯤꯅꯔꯤꯁ ꯌꯥꯎꯕ꯭ꯔꯥ ꯃꯦꯁꯤꯅꯔꯤꯁ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯅꯦꯛꯄꯁꯤ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯅꯩꯅꯕꯒ ꯌꯥꯎꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯅꯩꯅꯖꯔꯛꯏ ꯃꯁꯤ ꯅꯩꯅꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯛꯄꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯅꯔꯤꯁ ꯈꯔ ꯅꯦꯛꯑꯒ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯒ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨꯁꯤ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯔꯒ ꯁꯨ ꯇꯧꯍꯜꯂꯒ ꯅꯦꯛꯑꯒ ꯃꯁꯤꯅꯔꯤꯁ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯆꯥ ꯑꯃ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏ tasengna ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯂꯥꯛꯏ ꯁꯦꯡꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯐꯝ ꯆꯦꯠꯅ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯗꯅ ꯀꯅꯥꯅ ꯌꯦꯡꯅꯕꯅꯣ ꯀꯅꯥꯅ ꯌꯦꯡꯅꯕ ꯅꯠꯇꯕꯅꯣ ꯍꯥꯏꯕꯗꯨ ꯃꯊꯧ ꯆꯥꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯅꯩꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯛꯄ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯃꯁꯛ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ UNꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯃꯌꯥꯝ ꯊꯥꯔꯤ ꯑꯃ ꯇꯧꯔꯤ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯥꯔꯤꯕꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯌꯨꯅꯤꯐꯣꯝꯂꯤ ꯑꯩꯈꯣꯏ ꯊꯥꯕꯒꯤ ꯐꯤꯕꯝ ꯐꯪꯗꯦ ꯑꯩꯈꯣꯏꯗꯒꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯈꯔ ꯈꯛꯇ ꯑꯣꯏꯅ ꯊꯥꯕ ꯑꯃ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯅ ꯌꯨꯅꯤꯐꯣꯝ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯗ ꯑꯁꯣꯟꯕ ꯑꯃꯗꯤ ꯑꯣꯏꯍꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯇꯠ ꯇꯠꯇꯅ ꯑꯆꯨꯝ ꯊꯥꯖꯟꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝꯁꯦ UNꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯔ ꯁꯝꯊꯤꯡ ꯃꯌꯥꯝ ꯑꯃ ꯍꯤꯗꯥꯛ ꯃꯌꯥꯝ ꯃꯇꯝ ꯆꯥ ꯆꯥꯅ ꯊꯥꯕꯒꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ